olive, sodium bicarbonate, ginger. Ang ganda natin niya. Kasi cái mathil Kogi mamang jahi dagi ai tare ngonda halaman jing ne ram ne request to birak kuma thel ne peruk kangsu adi yung cha amaja soijal le aduga pakora le re ai dona figure fajabi khongjeng bi pakora aduga mahi le re perform yaw re thumyak pi le re aduga sijina thumyak pi ga khamesin ga thong mane ngau ba hai tare adu mathang gi sigi recipe je mathang da hapsar ke adi china myam cha ba horje aham jitu si peruk che sidagi hana hoje peruk mahi ne khai he khagai hawe to piru kang suje thijim habake yumsak muru yam phajang tunge ko yumsak chaba hobi are ina hang yumsak muru tung de budu cha da bane ba thuna pi ka hauji ma habke pakora masit ma habke micro baby an biji khom jina ngam din jarake se
시기 토마피가 하면서 넣어보자. 시 고함네. ꯑꯩ ꯉꯁꯤꯒꯤ ꯊꯨꯝꯌꯥꯛꯄꯤꯒ ꯈꯥꯃꯦꯟꯁꯤꯟꯒ ꯊꯣꯡꯕꯗꯣ ꯈꯥꯃꯦꯟꯁꯤꯟꯒ ꯉꯧꯕꯗꯣ ꯈꯨꯍꯥꯎ ꯑꯃꯅꯤꯀꯣ Sini pakora aja. Bamon 좀 딱 발라줄까? 마모는 먼저 좀 무장할게요.
ꯑꯩꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯀꯥꯟꯗ ꯍꯦꯛ ꯕꯥꯃꯣꯟꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯦ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯗ ꯍꯥꯏꯗꯤ ꯃꯤꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯕꯥꯃꯣꯟꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯎꯁꯣꯞ ꯇꯧꯔꯦꯗꯅ ꯎꯁꯣꯞ ꯇꯧꯔꯤꯕ ꯃꯐꯝ ꯖꯒꯥꯗꯨꯗ ꯆꯥꯛ ꯊꯣꯡꯉꯤꯕ ꯃꯐꯝꯗꯣ ꯑꯗꯨ ꯑꯦꯔꯤꯌꯥꯗꯨꯗ ꯌꯥꯝ ꯂꯩꯒꯜꯂꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯆꯥꯛ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯏꯔꯣꯟꯒꯦ ꯃꯣꯏ ꯁꯒꯣꯜ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯄꯀꯣꯔꯥ ꯀꯃꯥꯏꯅ ꯍꯧꯏ ꯕꯣꯔꯥ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯉꯥ ꯀꯃꯥꯏꯅ ꯊꯣꯡꯉꯤꯁꯦ ꯕꯥꯃꯣꯟꯒꯤ ꯆꯥꯛ ꯊꯣꯡꯐꯝꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯃꯣꯏ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯑꯗꯨꯝ ꯍꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯣꯏꯅ ꯍꯪꯉꯕꯅꯤꯅ ꯃꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯉꯤ ꯇꯥꯛꯑꯦ ꯑꯗꯨꯒ ꯌꯦꯡꯉꯦꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯍꯩꯕꯅꯦꯕ ꯑꯩ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯌꯦꯡꯗ꯭ꯔꯒꯗꯤ ꯃꯤꯅ ꯍꯥꯟꯅ ꯍꯩꯕꯗꯨꯅ ꯊꯣꯡꯕꯗꯨ ꯌꯦꯡꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯍꯩꯅꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯋꯥꯈꯜꯒꯤꯁꯨ ꯈꯔ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯣ ꯑꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯑꯗꯣ ꯆꯦꯅꯦꯜꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ